Bosnia and Herzegovina ge konung Sarajevo-da pangthokhiba World Cadet Judo Championship lisingani kunithoida kilo yankhai taret ki category da gold medal Louduna Puwari Semkharabi Linthoi Chanambam na ngasi IMPHAL International Airport ta thunglabada Meeyamna taramna Okhre Linthoi IMPHAL West District ki Mayang IMPHAL Thana IB Road tagi CH Ibohol amadi Guneshwari ge machanupi ni mahak chahi taruk sure hausi class 10 tamle Linthoi na haukiba July thada pangthokhiba Asian Cadet and Junior Judo Championship tasu gold medal lorke mahakpu okpada Manipur Judo Association ge President AMADI THANGA KENDRA ge MLA T Robindro Association asige Thomi Singh Mayalambi Sports Academy Mayang IMPHAL ge Mioi Singh Laikai ge Mioi Singh amadi Judo masanabu pamjaba Mioi kayana saruk yakhe I hamba angang oring edi hong na I sana ko na basi am pamjare aduga koi imung manung na ju sports yam na koi puning thokot piba degidi baba maruina koi baba na ibu sana ba yam na pame aduna koi gi hamba oja angom suji amasung oja legidraba oja suchanda amasung oja rupagi makada sana rakmane ioina ai angang jam oijari sida aduga mai mathangda koi junior amasung senior je aduki mati nuai jai koi Manipur praja koi gi yamna chawthokchne ba adumba movement amani saisa koi gi association member koi member khanari tori basi matung tabadasu Manipur ge musu India gi ba goal se mem lor pangamna ba akoi gi Manipur sibu bharat ki sana bagi lamai saisa awang ba thakta laina ba haidana koina aina association ki president na moina hena kamemeng changchal la changaga akoi judo sibu Manipur da hena hana lembai stage hena wangkhana develop tawna koi kan hona jage